ꯊꯥꯒꯠꯇ꯭ꯔꯤꯕ ꯇꯣꯄꯤꯛꯁꯤꯡꯗ ꯀꯔꯝꯕ ꯇꯣꯄꯤꯛꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕꯒꯦ ꯑꯃꯗꯤ ꯀꯔꯝꯕ ꯇꯣꯄꯤꯛꯁꯤꯡ ꯍꯥꯍꯟꯅꯤꯡꯕ ꯂꯩꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯤ꯫ ꯑꯣꯀꯦ, ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯃꯌꯥꯝꯒ ꯊꯦꯡꯅꯕꯁꯤ ꯐꯩ ꯍꯥꯏꯅ ꯈꯟꯖꯔꯀꯥꯟꯗ ꯑꯩ ꯑꯃꯨꯛ ꯊꯣꯛꯆꯔꯛꯄꯅꯤꯀꯣ, ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯁꯤ, ꯑꯗꯨꯒ ꯁꯨꯝ ꯑꯈꯪ ꯈꯪꯗ ꯈꯔ ꯁꯨꯝ ꯅꯩꯅꯃꯤꯟꯅꯕ, ꯈꯔ ꯁꯨꯝ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ꯫ ꯑꯣꯀꯦ, ꯐꯥꯔꯁ ꯂꯥꯏꯠ ꯑꯍꯥꯟꯕ ꯇꯧꯕꯤꯔꯛꯄꯁꯤ ꯀꯅꯥꯅꯣ? ꯃꯦꯁꯦꯖꯇ ꯑꯗꯨꯝ ꯑꯃꯨꯛꯇꯪ ꯔꯤꯄ꯭ꯂꯥꯏ ꯄꯤꯕꯤꯔꯛꯑꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ꯫ ꯂꯥꯏꯠ, ꯑꯗꯨꯒ ꯑꯩ ꯁꯨꯝ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯊꯣꯛꯆꯔꯛꯄꯅꯤꯀꯣ, ꯀꯅꯥ ꯀꯅꯥ ꯁꯨꯝ ꯍꯥꯏꯗꯤ ꯂꯩꯕꯒꯤ ꯍꯥꯟꯅ ꯈꯪꯍꯟꯗꯗꯅ ꯇꯧꯕ ꯃꯇꯝꯁꯤꯗ, ꯂꯥꯏꯚ ꯊꯣꯛꯂꯛꯄ ꯃꯇꯝꯁꯤꯗ ꯀꯅꯥ ꯀꯅꯥ ꯀꯌꯥꯝ ꯌꯦꯡꯃꯤꯟꯅꯕ ꯌꯥꯕꯒꯦ, ꯊꯣꯛꯄꯤꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯁꯨꯝ ꯌꯦꯡꯖꯕꯅꯤ꯫ ꯍꯧꯖꯤꯛꯐꯥꯎꯗ ꯑꯌꯥꯝꯕ ꯃꯤ ꯈꯔꯗꯤ ꯊꯣꯛꯄꯤꯔꯛꯑꯦ, ꯅꯨꯡꯁꯤꯖꯔꯕ ꯚ꯭ꯌꯨꯋꯔꯁꯤꯡ꯫ ꯃꯌꯥꯝꯅ ꯊꯝꯍꯟꯅꯤꯡꯕ ꯍꯟꯗꯛꯀꯤ ꯇꯣꯄꯤꯛ ꯈꯔꯗꯤ ꯑꯩ ꯑꯗꯨꯃꯛ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯇꯣꯄꯤꯛ ꯈꯔꯗꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯗꯨꯃꯛ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯖꯔꯛꯑꯒꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ꯫ ꯑꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯌꯥꯝꯅ ꯁꯨꯝ ꯌꯦꯡ ꯇꯥꯕꯤꯒꯅꯤ ꯑꯃꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯅꯤ꯫ ꯍꯧꯖꯤꯛꯐꯥꯎꯁꯨ ꯁꯞꯄꯣꯔꯠꯁꯤ ꯑꯗꯨꯃꯛ ꯐꯖꯅ ꯇꯧꯕꯤꯔꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯒ ꯑꯩꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃꯅ, ꯑꯩꯒꯤ ꯍꯥꯟꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯅ ꯂꯩꯈ꯭ꯔꯕꯁꯤꯡꯗ ꯑꯃꯨꯛ ꯌꯦꯡꯕꯒꯤ ꯆꯥꯡꯁꯦ ꯈꯔ ꯍꯟꯊꯩ, ꯑꯅꯧꯕ ꯂꯥꯛꯄꯁꯤꯡꯅ ꯍꯦꯟꯅ ꯈꯔ ꯑꯗꯨꯝ ꯌꯦꯡꯕꯤꯕꯒꯤ ꯀꯩꯅꯣ ꯑꯃꯁꯨ ꯂꯩ꯫ ꯑꯗꯨ ꯄꯨꯔꯥꯃꯨꯛ ꯌꯦꯡꯗꯕꯃꯛꯇꯤ ꯅꯠꯇꯦ, ꯈꯔꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯍꯥꯏꯇꯥꯔꯦꯀꯣ, ꯁꯨꯃꯥꯏꯅ ꯈꯔ ꯂꯩ꯫ ꯑꯦꯅꯤꯋꯦ, ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯄꯤꯀꯦ ꯆꯦꯅꯦꯜꯅ ꯂꯩꯖꯔꯤꯕꯁꯦ, ꯍꯤꯡꯖꯔꯤꯕꯁꯦ, ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕ꯭ꯂꯣꯛ ꯀꯌꯥ ꯑꯃ ꯁꯟꯗꯣꯛꯆꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯒꯤ ꯈꯪꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯕ ꯇꯥꯔꯦ, ꯁꯨꯝꯅ ꯊꯝꯖꯕꯅꯤ꯫ ꯑꯗꯨꯅ ꯑꯦꯅꯤ ꯃꯦꯁꯦꯖ ꯑꯝꯇ ꯂꯥꯛꯇꯦ, ꯑꯩꯒꯤ ꯁꯥꯎꯟꯁꯦ ꯇꯥꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯃꯦꯁꯦꯖ ꯑꯝꯇ ꯂꯥꯛꯇ꯭ꯔꯦ꯫ ꯃꯦꯁꯦꯖ ꯀꯅꯥꯅꯣ? ꯑꯩ ꯁꯥꯎꯟꯁꯦ ꯇꯥꯕꯤꯔꯒꯗꯤ ꯃꯦꯁꯦꯖ ꯑꯝꯇꯪ ꯍꯟꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤꯀꯣ꯫ ꯑꯣꯀꯦ, ꯐꯣꯟ ꯑꯝꯇꯪ ꯌꯦꯡꯕꯅꯤꯀꯣ ꯁꯣꯝꯗ꯫ ꯑꯣꯀꯦ, ꯑꯗꯨꯅ ꯇꯣꯄꯤꯛꯁꯦ ꯃꯃꯥꯡꯗ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯈꯤꯕ ꯇꯣꯄꯤꯛ ꯈꯔ ꯑꯩ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯗꯨꯝ ꯄꯥꯏꯖꯔꯛꯑꯒꯅꯤꯀꯣ꯫ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯪꯆꯤꯠꯁꯦ ꯁꯝꯕ꯭ꯔꯨ ꯑꯃꯗꯤ ꯆꯥ ꯑꯅꯤꯃꯛ ꯊꯨꯡꯕꯒꯤ ꯍꯥꯏꯕ ꯇꯥꯔꯦ, ꯍꯛꯆꯥꯡꯒꯤ ꯄꯥꯔꯠꯁꯤꯡꯁꯤꯗ ꯃꯗꯨꯒꯤ ꯐꯣꯜ, ꯑꯩꯈꯣꯏꯒꯤ ꯐꯕ ꯂꯩ ꯐꯠꯇꯕ ꯂꯩ ꯍꯥꯏꯔꯤꯕ ꯐꯣꯜꯁꯤꯡꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯨꯃꯛ ꯑꯩ ꯊꯝꯖꯔꯛꯈꯤꯒꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ꯫ ꯐꯣꯀꯁ ꯐꯣꯔꯑꯦꯚꯔ, ꯐꯥꯁꯠ ꯀꯃꯦꯟ, ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ and welcome back to my channel. ꯀꯩꯅꯥꯒꯤ ꯃꯄꯣꯛꯀꯤ ꯋꯥꯔꯤ ꯑꯃꯇ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯀꯩꯅꯥꯒꯤ ꯃꯄꯣꯛ ꯍꯥꯏꯕꯁꯦ ꯔꯥꯁꯤꯒꯤꯗꯨꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯃꯄꯣꯛ ꯑꯣꯏꯅ ꯂꯩꯕ ꯍꯥꯏꯗꯣꯏꯔꯥ? ꯁꯨꯝ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯑꯗꯨꯒ ꯔꯥꯁꯤꯒꯤ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛ ꯁꯥꯔ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ? ꯑꯩꯁꯦ ꯊꯕꯛ ꯈꯔ ꯆꯠꯂꯨꯕ, ꯑꯗꯨꯅ ꯍꯣꯇꯦꯜꯗ ꯑꯆꯣꯏ ꯑꯄꯥ ꯌꯥꯝ ꯆꯥꯁꯤꯜꯂꯛꯇꯅ ꯆꯥꯛ ꯆꯥꯅꯤꯡꯗꯕꯗꯒꯤ ꯁꯨꯝ ꯂꯥꯏꯚ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯇꯧꯔꯒ ꯆꯥꯕ ꯇꯨꯝꯍꯟꯒꯦꯅ ꯑꯗꯩ ꯃꯌꯥꯝꯒꯁꯨ ꯎꯅꯒꯦꯅ ꯊꯣꯛꯆꯔꯛꯄꯅꯤ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯑꯩ ꯍꯣꯇꯦꯜꯗ ꯀꯩꯒꯤꯅꯣ ꯈꯔ ꯆꯥꯁꯤꯟꯈꯤꯕ ꯍꯥꯏꯇꯥꯔꯦ꯫ ꯊꯕꯛ ꯀꯨꯏꯗ꯭ꯔꯤ ꯑꯩ ꯊꯕꯛ ꯍꯜꯂꯛꯆꯕ, ꯊꯕꯛ ꯈꯔ ꯆꯠꯂꯨꯕꯅꯦ ꯉꯁꯤꯁꯦ, ꯑꯗꯨꯅꯅꯦ꯫ ꯔꯥꯁꯤꯒꯤ, ꯑꯣꯀꯦ, ꯐꯣꯀꯁ ꯐꯣꯔꯑꯦꯚꯔ, ꯔꯥꯁꯤꯒꯤ ꯀꯩꯅꯥꯒꯤ ꯃꯇꯥꯡ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯍꯥꯏꯒꯗꯕ ꯃꯔꯝꯕꯨꯗꯤ ꯌꯥꯝꯅ ꯂꯩ, ꯇꯧꯕꯇꯕꯨ ꯑꯌꯥꯝꯕ ꯃꯁꯤꯒꯤ ꯔꯥꯁꯤꯗ ꯂꯩꯕ ꯅꯨꯄꯥꯒꯤ ꯑꯃꯗꯤ ꯅꯨꯄꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯒꯗꯕ ꯔꯥꯁꯤꯒꯤ ꯃꯥꯒꯤ ꯃꯒꯨꯟꯁꯤꯡꯗꯨꯗꯤ ꯑꯩ ꯃꯃꯥꯡꯒꯤ ꯌꯨꯝꯕꯥꯜ ꯂꯝꯖꯤꯡ ꯁꯦꯔꯤꯁ ꯑꯃꯗ ꯑꯩ ꯊꯝꯖꯈ꯭ꯔꯕꯅꯦ꯫ ꯔꯥꯁꯤꯐꯣꯜ ꯈꯛꯀꯤ ꯏꯁꯄꯤꯁꯦꯜ ꯑꯃ ꯊꯝꯖꯈꯤꯕꯅꯦ, ꯆꯌꯣꯜꯒꯤ ꯅꯠꯇꯕ꯫ ꯑꯗꯨꯗ ꯌꯥꯎꯈ꯭ꯔꯕꯅꯦ, ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯁꯤꯅ ꯁꯤꯅꯦ, ꯅꯨꯄꯤꯗ ꯂꯩꯔꯒꯅ ꯁꯤꯅꯦ ꯍꯥꯏꯅ ꯑꯩ ꯔꯥꯁꯤ 12ꯒꯤꯃꯛꯀꯤ ꯂꯣꯏꯅ ꯊꯝꯖꯈ꯭ꯔꯕꯅꯦ ꯍꯥꯏꯖꯕ ꯇꯥꯔꯦ꯫ ꯑꯗꯨꯃ ꯁꯨꯝ ꯌꯦꯡꯕꯤꯔꯣ, ꯍꯥꯏꯗꯤ ꯈꯤꯇꯪ ꯁꯥꯡꯅ ꯑꯗꯨꯝ ꯍꯥꯏꯅꯔꯒꯗꯤ ꯃꯌꯥꯝꯒꯤ ꯃꯦꯁꯦꯖ ꯂꯥꯛꯑꯒꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯐꯣꯀꯁ ꯐꯣꯔꯑꯦꯚꯔ, ꯋꯥꯔꯧꯕꯤꯔꯣꯏꯀꯣ꯫ ꯑꯗꯨ ꯑꯩ ꯅꯨꯄꯥꯅꯦ, ꯑꯣꯀꯦ꯫ ꯁ꯭ꯌꯥꯝ ꯋꯥꯍꯦꯡꯕꯝ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯂꯥꯏꯚ ꯊꯥꯔꯛꯄ, ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁ꯭ꯌꯥꯝ ꯋꯥꯍꯦꯡꯕꯝ꯫ ꯁꯨꯝ ꯍꯧꯖꯤꯛ ꯃꯄꯨꯡ ꯑꯣꯏꯅ ꯃꯌꯥꯝꯅ
ꯑꯩꯅ ꯊꯝꯖꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯧꯖꯤꯛꯐꯥꯎꯗ ꯅꯤꯌꯔꯂꯤ ꯑꯩ ꯕ꯭ꯂꯣꯛꯁꯦ ꯑꯩꯅ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯆꯥꯎꯔꯥꯛꯅ ꯑꯩ ꯑꯦꯠꯂꯤꯁ 280 ꯅꯤꯌꯔꯂꯤ 280 ꯑꯁꯥꯏꯃꯨꯛ ꯂꯩꯔꯝꯃꯗꯧꯕ ꯃꯥꯜꯂꯦ 300 ꯌꯧꯒꯦ ꯇꯧꯈ꯭ꯔꯕꯅꯤꯀꯣ ꯁꯤꯐꯥꯎꯗ ꯊꯥꯒꯠꯆꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯁꯤꯗ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯛꯄ ꯃꯇꯝꯗ ꯀꯔꯝꯕ ꯚꯤꯗꯤꯑꯣꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏ ꯑꯃꯗꯤ ꯀꯔꯝꯕꯅ ꯄꯥꯝꯖꯩ ꯑꯃꯗꯤ ꯌꯥꯎꯈꯤꯗꯕ ꯚꯤꯗꯤꯑꯣꯁꯤꯡꯗ ꯀꯔꯤ ꯀꯔꯤ ꯊꯥꯔꯛꯅꯤꯡꯕ ꯂꯩꯕꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯗꯣ ꯃꯌꯥꯝ ꯊꯝꯕꯤꯔꯛꯑꯣ ꯍꯥꯏꯖꯕꯅꯤꯀꯣ ꯑꯣꯀꯦ ꯑꯗꯨꯅ ꯑꯉꯥꯡ ꯃꯄꯣꯛ ꯇꯥꯕꯒꯤ ꯈꯔ ꯍꯥꯏꯕꯤꯌꯣ ꯃꯄꯣꯛ ꯑꯣꯀꯦ ꯑꯗꯒꯤ ꯑꯗꯨ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣꯀꯦ ꯐꯣꯀꯁ ꯅꯨꯃꯤꯗꯥꯡꯗ ꯍꯥꯏꯕ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯩꯅꯤ ꯔꯥꯁꯤꯒꯤꯁꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯔꯥꯁꯤꯗ ꯕꯦꯁ ꯇꯧꯕꯁꯤꯡꯁꯤꯀꯣ ꯑꯗ ꯀꯩꯅꯣꯗ ꯋꯥꯆꯞꯇ ꯑꯗꯨꯃꯛ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯊꯥꯕꯨꯗꯤ ꯊꯥꯒꯠꯆꯈ꯭ꯔꯕꯅꯦ ꯌꯨꯝꯐꯝ ꯑꯅꯤ ꯁꯨꯕꯒꯤ ꯃꯇꯥꯡ ꯍꯥꯏꯕꯤꯔꯛꯑꯣ ꯌꯨꯝꯐꯝ ꯑꯅꯤ ꯁꯨꯕꯒꯤ ꯑꯗꯨꯒꯤ ꯍꯥꯏꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯈꯖꯤꯛ ꯈꯖꯤꯛꯄꯨꯗꯤ ꯑꯗꯨꯝ ꯍꯥꯏꯖꯔꯒ ꯑꯩ ꯕ꯭ꯂꯣꯛ ꯑꯣꯏꯅꯗꯤ ꯁꯨꯝ ꯁꯦꯝꯖꯔꯛꯈꯤꯗꯣꯏꯅꯤ ꯌꯨꯝꯐꯝ ꯑꯅꯤ ꯁꯨꯕ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯅꯕꯅꯤꯀꯣ ꯑꯋꯥ ꯑꯅꯥ ꯌꯥꯝ ꯇꯥꯒꯟꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯅꯕ ꯂꯩ ꯌꯨꯝꯍꯣꯡ ꯇꯣꯏꯔꯒ ꯂꯥꯏꯔ ꯃꯌꯦꯡ ꯇꯥꯕ ꯍꯦꯜꯂꯤ ꯍꯥꯏꯅ ꯇꯧꯕꯇꯕꯨ ꯑꯋꯥꯕ ꯃꯐꯝꯗ ꯂꯩꯔꯝꯕꯗꯒꯤ ꯌꯨꯝꯐꯝ ꯆꯥꯗꯅ ꯑꯗꯨꯕꯨ ꯌꯨꯝꯐꯝ ꯆꯥꯕ ꯑꯩꯒ ꯆꯥꯅꯕ ꯌꯨꯝꯐꯝ ꯑꯃꯗ ꯂꯩꯔꯒꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯕꯁꯨ ꯂꯩ ꯌꯨꯝꯍꯣꯡ ꯇꯣꯏꯕ ꯅꯠꯇꯕ ꯑꯅꯤꯔꯛꯈꯛ ꯌꯨꯝ ꯍꯣꯡꯉꯒ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ ꯑꯗꯨꯝ ꯂꯩ ꯑꯗꯨꯅ ꯌꯨꯝ ꯑꯅꯤ ꯁꯨꯕ ꯆꯨꯝꯅ ꯌꯨꯝ ꯑꯅꯤ ꯁꯨꯗꯨꯅ ꯂꯩꯕꯒꯤ ꯑꯣꯏꯅꯗꯤ ꯃꯥꯒꯤ ꯃꯥꯏꯀꯩ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯁꯦꯡꯕ ꯂꯩꯔꯤꯕ ꯌꯨꯝꯗꯨꯗꯒꯤ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯥꯏꯀꯩꯗꯨ ꯀꯔꯣꯝꯅ ꯂꯩ ꯄꯛꯅꯔꯤꯕ ꯄꯛꯅꯗꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯗꯨ ꯈꯔ ꯌꯦꯡꯊꯣꯛꯄꯤꯕ ꯐꯩ ꯙꯅꯆꯟꯗ꯭ꯔ ꯁꯤꯡ ꯊꯦꯡꯛ ꯌꯨ ꯍꯥꯏꯗꯣꯏꯔꯥ ꯇꯥ ꯍꯥꯏꯗꯣꯏꯔꯥ ꯑꯣꯀꯦ ꯑꯗꯨꯅ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅ ꯄꯤ ꯀꯦ ꯆꯦꯅꯦꯜꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤꯕꯁꯤꯡꯁꯤꯗ ꯑꯩ ꯇꯣꯄꯤꯛ ꯍꯧꯖꯤꯛꯇꯤ ꯉꯁꯥꯏ ꯑꯩꯅ ꯊꯝꯖꯕꯗꯨꯅꯦ ꯇꯣꯄꯤꯛꯁꯤ ꯃꯈꯜ ꯌꯥꯝꯅ ꯑꯩ ꯂꯥꯛꯑꯒꯅꯤ ꯔꯤꯡꯀꯤ ꯋꯥꯍꯦꯡꯕꯝ ꯉꯥꯡꯊꯣꯛꯀꯟꯕ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯉꯥꯛꯊꯣꯛꯅꯕ ꯑꯣꯀꯦ ꯉꯥꯛꯊꯣꯛꯅꯕ ꯔꯤꯡꯀꯤ ꯋꯥꯍꯦꯡꯕꯝꯒꯤ ꯉꯥꯛꯊꯣꯛꯅꯕ ꯀꯔꯝꯕꯒꯤꯅꯣ ꯉꯥꯛꯊꯣꯛꯇꯣꯏꯁꯦ ꯑꯣꯀꯦ ꯌꯨꯝꯐꯝ ꯑꯣꯀꯦ ꯑꯣꯀꯦ ꯌꯨꯝꯐꯝ ꯑꯅꯤ ꯁꯨꯕꯩꯁꯤꯀꯣ ꯃꯗꯨ ꯃꯥꯒꯤ ꯃꯥꯏꯀꯩꯒ ꯀꯩꯀꯥꯗꯣ ꯐꯖꯅ ꯌꯦꯡꯉꯒ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯒꯗꯕꯅꯦ ꯑꯗꯣ ꯑꯩꯒ ꯈꯪꯅꯕ ꯅꯨꯄꯤꯗꯣ ꯀꯥꯏꯅꯕ ꯑꯣꯏꯕ꯭ꯔꯥ ꯊꯨꯡꯅꯕ ꯑꯣꯏꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯗꯤ ꯅꯨꯄꯤꯒꯤ ꯃꯥꯒꯤ ꯀꯔꯤ ꯀꯔꯤ ꯂꯩ ꯃꯄꯣꯛ ꯑꯃꯗꯤ ꯔꯥꯁꯤ ꯀꯔꯤ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯨ ꯌꯦꯡꯉꯀꯥꯟꯗ ꯈꯪꯒꯗꯕꯅꯤꯀꯣ ꯑꯗꯨꯝꯕ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯒꯗꯤ ꯈꯪꯉꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯦ ꯑꯗꯨꯒ ꯌꯥꯝ ꯀꯨꯏꯅꯗꯤ ꯊꯥꯖꯔꯣꯏ ꯂꯥꯏꯐꯁꯦ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯈꯔꯗꯤ ꯋꯥꯕ ꯁꯨꯝ ꯑꯩꯁꯨ ꯆꯥꯛꯁꯨ ꯆꯥꯅꯤꯡꯗꯕꯒꯤ ꯉꯥꯏꯍꯥꯛꯇꯪ ꯃꯌꯥꯝꯕꯨ ꯎꯅꯒꯦꯅ ꯊꯣꯛꯆꯔꯛꯄꯅꯦ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯈꯔꯕꯨꯗꯤ ꯋꯥꯕꯅꯤ ꯉꯥꯏꯍꯥꯛꯇꯪ ꯃꯌꯥꯝꯕꯨ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯁꯤꯅꯁꯨ ꯋꯥꯕ ꯈꯔ ꯐꯩ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯑꯗꯨ ꯇꯥꯃꯣꯗꯤ ꯈꯪꯗ꯭ꯔꯣ ꯀꯔꯝꯕꯒꯤꯅꯣ ꯍꯥꯏꯁꯦ ꯐꯣꯀꯁ ꯅꯠꯇꯦ ꯐꯣꯀꯁ ꯐꯣꯔꯑꯦꯚꯔ ꯅꯨꯄꯥꯒꯤ ꯂꯩꯔꯤꯕ ꯑꯗꯤ ꯅꯨꯄꯤꯒꯤꯅ ꯃꯥꯒꯤ ꯀꯩꯅꯣꯁꯤꯡꯗꯣ ꯈꯔ ꯍꯥꯏꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅꯅꯦ ꯂꯤꯁꯥ ꯀꯨꯏꯟ ꯒꯨꯗ ꯏꯚꯤꯅꯤꯡ ꯁꯥꯔ ꯑꯣꯀꯦ ꯒꯨꯗ ꯏꯚꯤꯅꯤꯡ ꯂꯤꯁꯥ ꯀꯨꯏꯟ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯆꯦꯅꯦꯜ ꯄ꯭ꯔꯤꯌꯥꯡꯀꯥ ꯊꯣꯛꯆꯣꯝ ꯑꯩꯒꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯀꯔꯤ ꯃꯦꯁꯦꯖꯅꯣ ꯉꯁꯥꯏꯒꯤꯗꯣ ꯑꯉꯥꯡ ꯃꯄꯣꯛ ꯇꯥꯕꯒꯤ ꯈꯔ ꯍꯥꯏꯕꯤꯌꯣ ꯆꯞ ꯃꯥꯟꯅꯩ ꯃꯄꯣꯛꯀꯤ ꯁꯨꯃꯥꯏꯅ ꯂꯩꯕꯁꯤꯡꯗꯣ ꯑꯉꯥꯡ ꯇꯥꯕꯒꯤꯗꯤ ꯑꯉꯥꯡ ꯑꯁꯤꯗꯕꯨ ꯃꯌꯥꯝꯒꯤ ꯄꯥꯎꯈꯣꯜ ꯈꯔ ꯃꯊꯛ ꯊꯣꯡꯕ ꯑꯃꯒꯤ ꯑꯩꯒꯤ ꯃꯊꯛꯇ ꯃꯤ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯒꯅꯤ ꯁꯨꯃꯥꯏꯅ ꯈꯔ ꯇꯧꯒꯜꯂꯦ ꯑꯗꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯠꯇꯕꯃꯛꯇꯤ ꯑꯣꯏꯗꯕꯅꯤꯀꯣ ꯖꯥꯟꯁꯤ ꯑꯀꯣꯏꯖꯝ ꯁꯥꯔ ꯋꯦꯅꯦꯁꯗꯦꯒ ꯄꯣꯛꯄꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤꯁꯨ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯝ ꯊꯝꯖꯈ꯭ꯔꯕꯅꯦ ꯑꯗꯨꯒ ꯋꯦꯅꯦꯁꯗꯦꯁꯨ ꯊꯣꯏꯗꯣꯛꯅ ꯐꯠꯇꯕ ꯅꯠꯇꯦ ꯑꯐꯕ ꯑꯗꯨꯃꯛ ꯑꯣꯏ ꯃꯄꯨꯡ ꯑꯣꯏꯅ ꯌꯦꯡꯗꯣꯏꯁꯦ ꯃꯄꯣꯛ ꯅꯨꯃꯤꯠꯇꯨꯒ ꯔꯥꯁꯤꯁꯤꯒ ꯑꯅꯤꯁꯤꯗ ꯀꯝꯄꯤꯌꯔ ꯇꯧꯒꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯕꯥꯌꯣꯅꯥ ꯈꯨꯃꯟ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃ ꯃꯌꯨꯝ ꯍꯟꯅ ꯄꯥꯟꯕꯒꯤ ꯑꯐꯕ ꯐꯠꯇꯕ ꯍꯥꯏꯕꯤꯌꯨ ꯑꯗꯨꯗꯤ ꯑꯐꯕ ꯃꯇꯥꯡ ꯂꯩꯒꯅꯤ ꯐꯠꯇꯕ ꯃꯇꯥꯡ ꯂꯩꯒꯅꯤꯀꯣ ꯂꯩꯐꯝ ꯅꯨꯡꯉꯥꯏꯔꯒꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯒꯅꯤ ꯑꯗꯨꯒ
हंजिन हंजिन पानबगी हाइदोरा से अदुम हाइबिरो रांजो हौबम पोक नुमित की फई फत्ते दी हाइबा नंबिब्रा पोक नुमित की फई फत्ते हाइबसे होय खरा मखैदे अदुमक लई अदुगा मसिमंगना लोइना ngамगनी हाइबमक्ति ओइदे आइन हाइजनिंगेदि मिपुं खुनिमक चुंगनी हाइबमक्ति ओइदिको हियेंग नत्रा हंचे सिदा आइना याम इंटरेस्टिंग ओइ ब्लॉग अमसु थागचरकनी मियाम नहाने हंगनैबा आइना अथोइना सेमबस नंगदन लैबा हाइतारे खरा थुना सेम याबसिंग अदुमक सेम लाक्सबा हाइतारे हौजिक्ति सेमबसि खरा कुइना चंगदबा अदुगुमसु खरा अदुम सेमदबा याद्रे सोइदना मकि तोरागनी को दुना yanzu hobo okay I'm waiting for your message yam kuina di thajaro ai gi live se khai muktang oina thajake aduga nongma phajana ai matam am haira kanda live ta ai isei ga kai ga kharsu togen khalini isei habdi isei singara mat nakan thamaga mayam na khalak isei ji saan mai tare sigumba kharsu togen khali okay aduna mayam gi apamba kogi topic tawhaningba maming singse leibiraga sum haibiro si semaninge si tawon biro hamna jingba singdo aina khangba mo kheide dama soidena tawjerke mayam gi damukta ai kinakta sang na sopik na matam sigi sarkar su sarkar mo oire hujikan si chongthok chongsin dagi khangde angang macha mamangai gi angang macha singna phi khallaga makoi gi luhongbi ge sanaba adagi makan makan gi sanabi kya to yam ningsing le tare hujikan tori ba sarkar gi makhada habi tare koi gi sarkar sigi on leiba chongthok chongsin tongnariba mayam singsi maru oiba elected person singna ka sumaina tawsi so phatte na khanjai du mayam praja mayam gi dongtu leibiyo habsi adum thamjage praja mayam gi leraga badu praja mayam dum support to ku dabane praja mayam gi dum leitragadi praja mayam na support to oi man ai kinakta net si yagadraba male mayam something gi viewer gam thokidri to ise mai de jan message ti mayam tharangane wase kayogana ai kinakta kedum tokre mayam gi message u phangdri kedum tokre to ise what happened what happened what happened what happened ko din do ise bo